Mihathina hatok piram rabi Dr. Angom Ritagi mihata sienabasing phananaba pulisna akan mamongda thibu humbaga loinana opo una longthoktuna thiri. Police ki additional ASP amana lusingbo officer taruki special investigation team SIT na thizili athuba matamna police na mai pakadari. Regional Institute of Medical Science RIMS the senior physiotherapist oina matam sangna mathau pangthoklamlaba matung thabuk-tagi potharaga mayumda leijaraklabi masagi sei humfugatre sukhrabi Dr. Angom Ningol asem ongbi ritabu chaliba sahi sigi October 13 da yai school singa kha lerakta leiba masagi yummaktada miyathina hatok piramba thawdokki matangda police na sienaba miyoising phaduna tha adugi kungo humdoida pangthokhiba Ningol sakauba kumai khudol pot oina nupi oibisingda BBU haina salai apunma nupi lup sanulalna pauge mifam phawa pangthoktuna phungdokhibada natana yeschool gi laikai teret ki nupi suna November 8 English ngani ka kunga manga da NH 102 da tholaktuna highway asibu thingjinduna akanba khongjang sangsilakhibaga loinana miyamna mihat asigi matangda langla langjin amata phangma ngamloidra haina Khanaraglabas police ki makai degiri thawdok asida sienaba miyoising phananaba awpo una phaw longthoktuna thiramle ataba miyoising gi thamoid aki tuzungba masum kham thengna nungaitaba pokna kiba thawdo as October 13 gi nungthil pung mariga makhairam tarakpa thengna rakibani school singam kha leirakta leibi leikhidrabi gi yumgi ani suba floor gi kamada miyathina hatok piram libi Dr. Rita gi phibam kaira paksang thengna rakibani namin adudagi ngasi phawbada punna numit humfuga tarukni sorpaga iroidana thawdo asigi matang Imphal Police Station register tawdun lokhatkiba case FIR number 340 Clause 10 2025 under Section 103 Bharatiya Naya Sanitya 2023 gi matangda khungul lirubadadi police ki makaidigi sumna khaki investigation officer IO amana case asi paiduna masigi satafam thokpa investigation satharamba gi mahutta police department gi additional ASP amana lusingbu special investigation team SIT amana akanba investigation gi thabak sing satharamli additional ASP na lusingbu SIT asi deputy Superintendent of Police DSP ama yawga loinana Sub Inspector Mari su yawdana puna police officer taruki SIT amana mathau taba investigation gi thabak thoram sing chatharamle thawdo se thokraba matung numit khumfuga tarukni suraglaba phawbada mihat pigi case murder case asida sienaba miyoising amata case asiga mari lenana phaduna mari lenaba court police custody remand clear tawduna makha taba wohong pong chathanaba custody lawu natragana Judicial custody da rima lobagi mami tadabasu SIT asigi makedigi investigation na mathau tabani haiba thabak thoram sing leptana pangthorakli Paujal Pauksegi editorial myamna thamjari sex workers singi akhanaba thorang khara paikhasi Malemda lairiba miyoiba jibana khunda laitaduna lairiba apikba sahardagi horaga metropolitan city phawbada sex workers sing lai mafam mafamgi oina standard khenabigi work tani mafam dugi civilization gi matungina control tawbigi khetnaba leiba khaktani malemda miyoiba jibana lairiba makhai thingma ngamdana lairagadabani piklabasu pikna Imphal sarasidasu sex worker kya lairi Imphal gi hotel khara sex worker sing thamduna hingnabagi pankhai amadi sel gi damak karbar oina sathari haibasi Manipur police na marak hotel sing red tawbada phagat pakayana khudam aduma oiri sex workers sing masing yamna sahara sida saktaba matamsu harau kumai maya haibri Christmas Yaosang amadi Ningol sakauba maya heli masina taklibri sex workers sing asi ayamana sel tungi phibam phattabadi oirakpana ayambani haibisini wafam simak sahara sida saktariba sex workers sing gi maramda thijiliba miyoi kya gi report su adumak panari Hauzi state asida thokliba mihat mipun kyana nauna mawa mapuroi pakai naduna lukhrabi oihorabi kyana masa sing lairik laisu tamnaba setna sanaba samas ge harau kumai medi satnabi kya yaunaba honabada subsin hairabada imung manung punaba honabada araiba amadi asamba lambi thirakpada sex worker masing hingalakigani lamdam sida sex worker masing yamlakpa haibasida tholakadaba problem singi manung miyoibana kinaraba AIDS laina Laiba missing hengalakpani hanasu sex worker singdagi laina asi sandorakpa missing yami amadi laina asi sandorona bigi asoba maram amasuni haibasisu khangbana AIDS laina sandorakpa thingnaba honabada haktinabada
चेक्सिनबा अवेयरनेस क्या मणिपुर हेल्थ सर्विसेस की मखादा लैरिबा मणिपुर एड्स कंट्रोल सोसाइटी मेक्स अमदी सिविल सोसाइटी ऑर्गेनाइजेशन क्या यामलब सेंफम थादुना मदी मतम संग होनरी अदुबु ngasi फावबदी तमथीरबा लैना मखल असि थिंगबु ngamdana लैरि सेक्स वर्कर्स सिंग सिना सक्तानबा स्टैंडर्ड लेबा मफम अमदी मकोइना हक्तिनगदबा मियोइसिंग इकाई खुमनना लोइनबिनबा थौरांग अमत पैखत्रि सोसाइटी असिगी होंगलक्लिबा यवोल्द अदुमक यौरक्लबा यौरक्लगदबा मलेमगी मफमसिंगदसु अदुमक लैनरिबा लैनरगदबा मखोइगिदमक सोसाइटी असिना करिगुम खरदी सेनबिबा सुंगनी सेक्स वर्कर्स सिंगी सेनफमदगी लापथोरक्पा याबा नुपीसिंग मखोइगी सेंथोक लंबी अमदी सेनबिबगा लोइनना मखोइगी सदा नौदा लंबी असिदा चखिदनबा थौरांग क्यास पैखत्बिबा सुंगनी सेक्स वर्कर्स सिंगसु मियोइबनी सोसाइटी असिदा हिंगलिबनी हाइबसि खनबिदुना मखोइगिदमक्तसु अखनबा थौरांग पैखत्बिबा सुंगनी सरकारनसु मियोइबिगी मिनुंगसि येंगलगा हिरमसिदा अखनबा मियेंग संगबा हाइबसि यामनमक दरकार ओइरि JFD ने सिंधुना सेंसस अमसुम डिलिमिटेशन की खन्नबदा नगा अमसुम कोकी की पॉलिटिकल पार्टी सिंग यावखिद्रि मणिपुर तंगदु लैताबा फिबम लैत्रिबा फावबदी सेंसस अमसुम डिलिमिटेशन पांगथोकपिदनबा तक्सिनबगी वरेब लौख्रि लेबासिगी ओइना सेंसस अमसुम डिलिमिटेशन पांगथोकननबा युनलेंगना मथौ ताबा थबकसिंग लौखलकपा हौरकपगी इरोइदना हाइरिबा थबक अनिसिगी मतंग मणिपुरगी ओइना सेमखिबा कैंपेन फॉर जस्ट एंड केयर डिलिमिटेशन JFD ने सिंधुना ngarang konung mamang da level am yan basanglen manipur da leba political parties ngi mute singi conclave ama pangthok tu kupna khanaraba matungda lauki bu warep manga gi manungda hausu manipur da tangdu leita da phibam hanjilaktri banina census 2027 asi pangthok gi mohutta yaithok pina ba unilenga ki ministry of home affairs ta taksin bana singbi warep laukhre ngarang ayu pung 13 ri haukiba conclave asi da rims ki bio Statistics Department की हेड ओरम्बदी की पोथारब प्रोफेसर RK नरेंद्र मसुम JFD की कन्वीनर जितेंद्र निंगोंबम न मथंगसिना मॉडरेटर मसुम थोरमापु ओइखि रेशियल एटेक की मयुक्त लेबलुब त्रिपुरा की महिरो एमा हतोपिरमली उत्तराखंड की देहरादूनदा MBA तमदुना लैबा त्रिपुरा की सैकुनगा मरी खक्त ngairiba Angel Sakma Kopa Mahiruyama Ngashidigi Sayol Anirongi Mamang Mapamadura Leba Nahasina Nepali Chinese Sinki Amati Momo Haiben Singba Racial Loiba Mingo Kya Kodun Laklaba Sum Tatita Wina Tawibi Milk the Lep to Namio Singadu Kanarupigi Dama Tang Tinduna Aruba Pibam the Tamlamadigi laying sang the laying Sataduna Lakraba Matung Narang Lekanabangam than a Lakidri Tagdo Wasika Mari Lena Police Namio Manga Pare do Tang Tinduna Hatlami Haiba Prime suspect adu hausu phabi oina di phaba ngamdri mahiro esida thoki pa thaudo osin awang no pokki mainland India laidik tamdun natragana thabak tawdun leiba miyoi singda radical Indian singna saksu omadi lining manadi haiduna tathi tawoina tawba masum racial oiba ohiwata sijinaduna ot naibi gi thawong sing asi miyamna nauna amu ningsinga lahiri Sakhangdaba gari na thomlambadagi ahum siri Andhra Pradesh ki Eluru district ngarang sakhangdaba gari amana thomlambadagi naha ahum sikre na police na phongdokre police officer amana phongdokpagi matungina thawdo du ngarang ayuk Eluru district ki Sarapagudem area da leiba flyover amagi matak thokibani mangnaiki masakhangdaba gari amana thomlambadagi lohongbagi decoration ki thabak tawbuna ahumak khudak sikibani hari Russia ne kept missile drone kapsingkhri Ukraine amasum US ki marakta wari sanagadaba nomu walingai thangjanami ki ayu anganwada Russia ne Ukraine gi kunungda missile amasum drone sing kapsinduna landabada miyo ama sikre amasum atai miyo kungatre sokla haina local authorities sing phongdokre hari Kiev city da ballistic missile sing amasum drone sing tabadagi city gi mapum kyada pungpha na kuina pukhaki ete adu ayu anganbada hauki amasum numi thokpu phawa lepki di hari Ukraine ki President Volodymyr Zelensky na sahina marirom suraba lalusina na bathorang ama oina makata na wari sanabigi tamak numaisu numita Florida da US President Donald Trump una na bathorang toringe da ete adu lakhi bin hanis report tauri